खुरुमजरे ISTV News Bank tabru puno po taram loksari hojihan bada ngasigi marui pa pausang lobisi Ukrolda Kongjang Sangsin Basing police na laksin na bahona bada miri ani sire Kongjang Sangsin Basing na faziluba police personnel mga nomay masung maru lahoraga puraga thadorokle Awang nopol lamdamda ahan boyna Manipurda Crime and Criminal Tracking Network and System Chief Minister Okram Ipobina hangdokre amadi Sarmi Enna Tarahumdoi Suba Governor's Trophy Tennis Championship ta Sahi Tara Amadi Taranithoigi Singles ki winner Waikhe. Hauji Boxing Sandro Mupizre United Naga Council UNC na Ukrol the Thamliba State Force Sing Amadi CRPC Sama Nipu Marigi Makada Atingbo Order Lokthok Kadabani Haiduna Ngasi Sangsin Kiba Kongjang Hingsa Yorpadagi Police na Laksina Bahonabada Nomai Kapada Mueni Sire Karasokle Kongjang Sangsil Bamiamna Police Personnel Manga Pongkara Pazinduna Thamlubadagi Sathina Purga Tadorokle Adubu Makoina Paikiba Nomai Sing Maruga Konan Lahore Haina Mapamdudagi Fangba Tazabaya Pawamana Hairi Taudosi Ukrolda Nasinuntil Pung Amurum Tabu Matam the Tokibani Tankul Nagalong Gandhi Sok Hundung Junction Amadi Awongtang Junction that Miam Torokana Kongjang Junction K CRPC Chaman Nepumarigi Ating Balay Bambaramna Miam Punbadu Police na Ting Bahonaki Nakalanina Yamnakan Munarapadi Police na Irangadu Laksana Batiar Gasamadi River Bullet Sing Kapagulunana Blank Pair Toki Awongtang Junction da Nungtilpung Aba Minute Kuntrarum Tabu Matamda Tokiba Todo Aduda Muyeni Lekidraba Muy Adudi Ramka Singa Sahi Kumapan Tuinem Kuldigi Amadi R Mayopamni Taudo da Soklabat Muyeni Aduna Raingam Kasai Kul Amasung Ahau Tawai Say Kuntrani Kongjang Sangsilaba Singna Police ki Gypsy Ama Amasung Government ki Bolero Ama Maitakre Amaromda Kongjang Sangsilaba Singna Faziluba Police Personnel Manga Dugi Manungda Kahena Sokpa Yauri Asopa Singadu Assam Rifles ki Kemta Langbagi Tabak Satri Atopanupi Police Personnel Ama Mofna Mia Mamangda Tamtina Pubadi Soki Aday Police ki Mui Kiasu Nungna Tomlokpadagi Aswapan Yauki Hausa Zingma Ukul Tongi Mafam Karada Miam Pundan Mifam Pangtokli Makatana Irang Tokpa Yana Lebina Security Personnel Sing Mitna Singna Lenary Marasida Chief Minister Musung Deputy Chief Minister Yauna Security Gi Atuba Mipama Pangtokuna Ngasi Ukrulda Nona Tokliba Misimina Yauba Irangi Matangda Kanaki Sandal District Asu Sandal Naga People's Organization Sinduna UNC gi Kongjang asi Sangsan ke Maha Union Ground ge Sandal DC Lamkhai Fawat Miam gi oiba Kongsat Amasat ke Kongjang Aduda School gi Mahiroi Sing Civil Society Organization amade Kolgi Ningthokya Asu Serga ke Awang Nopol Lamdamda Ahan Boyna Imphal West Police Station da Crime and Criminal Tracking Network and System ngasi Chief Minister Okram Ibobina hangdokre Imphal West Police Headquarter da hangdokliba system asina Imphal West ki oina sumathau tawgdori District atay disu asigumba system asi hangdoklagani hairi ngasigi system hangdokpagi thormaduda Chief Minister Okram Ibobi Deputy Chief Minister Gaikhangam Chief Secretary PC Lamkunga DGP Said Ahmad Jauna Police ki makok thongba official kyana serga ke Tarunga mari lener Chief Minister Okram Ibobina pawmi sing phongdokibada system asina hojik thokliba pamdu thodok wathok kaya mapung phana Yengsinduna Matamsana Tabak Packet Pada Asobumateng Oiragani System asi Hoziki Matamasida Yamna Maru Oire System asi Pilot Project Oina E-Governance Missions Mod Project Oina Northeast State Singda Han Boina Hangdopani Manipurda Leriba Police Station Chama Supna Amada Makatana Lehenaba Honari Atumatamda Police Station Singda Pung Kungamari Supna Mai Fanganduna System asi Haudoktuna Police Ki Tabak Thorum Singda Hena Fagana Honari Haike aduna koigi any na jiksi through IT gi mateng na haiba tare masi e-governance any incident thokpa any FIR ji ulu isu ure long sai da masi ayukta any incident thokpa FIR je any senior officer mana eta internet da adum da toba eta khangmang amne ba data mayam jinsi koi shida na police headquarters da na other center da so masi report mayam jinsi anytime
모이는 강민벌이 고체 스레이더 머니푸르 시토크레 시토 크라이먼 토크레 시토크레 시토크레 하이버시 아포 시대다 다음에 모이 내는 모이 아주 시계는 있다 아니 Manipur da inner line permit system chana lu haina sangsil ilbu khongjang gi saru ma oina ngarang numidang laringambam laikai gram panchayat amasung panchayat asina konba mapam singi maira paibi singna maira gi rally ma satkrai korengai degi haurga laringambam laikai yangdong amasung sangak from tarba matungda korengai phawba amuk halaba matungda rally udu losinki yellow sing kanaba losing basing makeup thoklo haiba kholau kya lauke inner line permit inner line permit Sagolban lambida senba auto singnasu nomagi gari senba leptuna ILP sana lu haidon khongjang sangsan kre Shiroi Transport Auto Association na sangsan kiba khongjang thugaidun selakpa auto sing thingbaga loinana gari gi nungsit thadoke Apunba Manipur matamisai kanglop amiknasu ILP sana lu haibadabida kaisampat larambe community hall da wakan mipam setake khongjang asida saisakpa saisakpi athina khong aiba aibi singamadi mari lena khudimangna saru yabaga loinana kana nenabagi thorom su pangthoki wangalui singna Manipur ga apunba pak sawa si square kilometer lising kunithui song kuntare ni aduga tampaki area na square kilometer lising ani sani kuntranipal ni adubu tampak taleba sing turel lambi amasung wetlands singi area si khaidok Tampaki Park Sawagi percentage asi subnatagi sada taruk dasmik mari khakta oire asuk pekraba mafam asida leptana sangsilakpa miancha sing yauna tungan ba phurup sing punna leminaduna ngasidi population explosion gi sang wangkhlakli amromda lamdamasigi singtam anibu tokhai tahanduna tamda leibana singda leiba yahandre masibu india karamba state sanabagi hangki committee gi executive member Usam Nirzitna Housing Manipur da mapalamgi miyoy kyana khunda salatliba ase matam chana yangsel haudrabadi sei taragi matungda yalong misingi fibam tambangam loi maramaduna athuba matumda ILP sana lu haike Housing chana rabawda khoigi aduki matte khoigi yalong mi se masing sum handar pai chance leini chana rabawda adadi aduki matte yamna thuna si akhoi thuna chana na ba khoigi murkhadroba yalong mi se si kannaba na khoisu apun Manipur matam sei kanglop amiki kogi executive member moina aina wafam chi thamjari Joint Committee ILP System Manipur na sangsilib khongjang saugatuna kaibi khulel mera paibi amadi club singna sinduna ngasi imoinu kaithal da wakan from satakre mipam asida committee gi mute singna resource person oina wangangki telo sana amadi singkoki mera paibi singna su sanu community hall da wakan mipam sataki Waisel Marilge Samusang Santipur Khul Lokhong Mapada Fatahongdi Amadi Uwa Kaya Paisinduna Leibina Waisel Marilge Mathaklomda Tatana Ising Saubugi Awaba Kaya Mayok Nariba Asidigi Ngakthoknaba Works Minister Dr. K. Suratan Kumarna IFCDigi Official Singaloina Satuna Yenchin Kre Minister na Hauzik Waisel Maril Asida Kilometer Anirom Sangna Fatahongdi Kaya Paisinduna Leiba Asi Sengwada Aruwa Madi Oiri JCB Amadi Mina Sengwada Awaba Oigadaba Muramna LDA Ge Water Master Naduna Sengnaba Kanagni Haiki. No water master si Dakalevo. Sina Kana Kaduna si Singapura Matak Iowa, Masina Nora Pakangapa, Nambolgi, the Kesamtong, Sagoman, Siodum Kanagaduni, si Singapore Matam. Masi the Kui LD Tanaga Tuba Matam the Ko, saying none about them Tone, whatever Yaba, Kuna Yabana Yaba, the CB Portland, Sang Yabana Yaba. Adugo huju water master di amakata leibunina masi available oibra oidabra du LD gam tam phaunar ga ko moi aduna makharom dige chang Umang Laibu Govindaji Temple Board ki makhada leigadabani haina Manipur Sarkar na laukiba warefadu lakliba September tang mapal fawgi manungda handok trabadi tang taramathui dagi aiba sanalu khoina sidri fawwa sara henbi khongjang changsilagini haina sanalu khoi art center na thadrokpa cherolamana khangalakli hoji pawgi martana tenma bre matang lamanasi Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Your Lucifer becomes in front of your eyes.
ते पहलो रे आई का थई तदा रखे असिगी लोंबगी थौदो सिना मियोय खरगी दिनिंग बथुंगनी अदुबो मियोय खरगी दिनिंग बसोयदना काय ब्रेक मतुंगा तराम मोक्सरी इंडिया की लुक इस पॉलिसी दा मणिपुर हाइबे हिरम दा नुमित निनी सेथगदब वर्कशॉप अमा होटल क्लासिक दा हुक्रे मणिपुर चैम्बर ऑफ फॉरेन ट्रेड एंड इंडस्ट्री ना मणिपुर अपडेट मीडिया ग्रुप को खुसुम नदुन पांगथोलिबा वर्कशॉप असि हौदोपगी थरमदा डेप्यूटी चीफ मिनिस्टर गायखंगम कमर्स एंड इंडस्ट्री मिनिस्टर गोविंदास कोंठोजम मणिपुर चैम्बर ऑफ फॉरेन ट्रेड एंड इंडस्ट्री की प्रेसिडेंट पी लोकेन सुसुरगा की तोंगान तोंगान रिसोर्स पर्सन सिंगना लुक इस पॉलिसी ना मणिपुर की ओइगदब फिबम अमसुंग अखोइना मसिगिदमक सेम सागदब क्यागी मतंगदा पेपर पुथोखे डॉक्टर शेखर जितपु डायरेक्टर की फमदगी लोकथोपन नते मतम खरगी ओइना डायरेक्टर की थबक थोरम सिंग पाइदनब खंगलपनी हौजे हौजे डॉक्टर अरुणबु इंचार्ज ओइना थबक पुहनबनी मसिदा मियोय खरना लोकतुनरगा शेखर जितपु मियामदा लान उहनब होनरे मौन पिरंबा स्कोट लोकथोकिबासी लाइवक थीबनी हाइना शेखर जित के लोइनबी डमेंटिना फुंगरोले लंपेल क्वार्टर पांगथोकिबा पाउगी मिफम अमदा माना मखा तारदुना ngarang director gi office ka so tugai kiba asi lu de puthokne so lonsin ba siga mari lenana शेखर जित पाव फॉर पलेते डॉक्टर शेखर जित अमसुंग मा के इमु मुनुंगी मिसिंगदा मखल क्यागी किहन बलै माउंड पिरंबा स्कोट थासी कुनिपालदा निपाल सुबा एमआर गे डिप्टी कमांडर ना ऑर्डर ठोक्तुना लोकथोकिबासी अंगप फावे हेरमसिगा मरी लेनेना यूनियन होम मिनिस्टर दा एब सेरोल थादुना खंगनख्रे हाइदे पर्सनल कॉल थ्रेट कॉल क्या लाखी अदना सडन विड्रॉल ऑफ सिक्योरिटी से करीगुमी त कंसिक्वेंस अम खंधदना लौथोखिबसे आइदी भारत सरकार की नियम दे यावंगनी है थाजदे करीगुम्बा सी फैमिली से करीगुम्बा असो अंगाम थोबदी हौजिकी इंचार्ज ओरिबा डॉक्टर अरुण गा डिप्टी डायरेक्टर ओरिबा राजेंद्र गना दाइपुगदबनी हाइबा पल्लगा आई राजनाथ जी दा आई चिठी अमा थाजग्रे कॉपी टू सीएम दसु ऑनरेबल मिनिस्टर ऑफ होम अंदगी हर्षवर्धन जी दसु हेल्थ सेक्रेटरी जो आई लोइना थाजग्रे मिलाल कांगलैपा अमसुंग मिकल होजायनी न सिंदुना नुमित कुन्निगी ओइबा मैतै मयक ताकपि तंबिरपगी थोरम लोइसनख्रे महिरोय मरफु मंगाना माइ पाखिबगे लोइना महिरोय 15 मकोक मथंग खंगतख्रे माइ पालबा महिरोय सिंगे सक्ताकसे थासिगे कुंदरेता आसाम मणिपुर साहित्य परिषद होजायगी संगलद पांगथोपा थोरम अमदा यंथोख्रे तरमसिदा मिलालगी 32 सुबा मपो कुमुनसु पांगथोक्तुना मैतै मयक तमलिबा महिरोय सिंगे सेरेंग थिबा सांगदमनमसु पांगथोखे तरमसिदा मिलालगी लुसिंगपुरेल सादोफम तोंबमंगा मिकल की लुसिंगपुरल डॉक्टर कराम इबोहल हेरिकॉन की मुतुम सुरामनी सिंह लुसिंग क्याना सरुयाके मपालमदगी संगललिबा अवोनब कया सिना महिरोय सिंगी वखलोल द संखिदुना महिरोय क्याना मसागी मथौ खांगलतबा सिना लाकदौरिबा जनरल दा असोबा सेथिंग पिरकनी हैना एमएलए एल दिखो माउना ngasi adim jati शिक्षा आर्सम कॉम्प्लेक्स लेबा एमिटी हॉल द पांगथोपा माउ यूथ स्टूडेंट्स ऑर्गेनाइजेशन की अहानबा फ्रेशर्स मीट की थोरम द हाइख्रे माउ की महिरोय क्याना सरुगादुना पांगथोकिबा तोरमदुदा एमएलए ना मखा तारदुना लमदमसी की एजुकेशन सिस्टम असी हानगे यंगनबदा अहोंग क्या लेरे मतम मतम की ओइना अनुभव लोकसिंग तानसिन बतंगाई फद्रे मान मखा तारदुना इसागी कल्चर अमदी ट्रेडिशन बु कैदोंनुंगदा थुगाइना बहोना रोइदबनी सोसाइटी अमदी आइगी इमुंग मनुंगदा इसागी थौदांग करिनो हाइबदु पुन्ना खंगमिनसी हाइखे So finally, I would like to conclude with that. These two particular things. Take the opportunity of the environment and fire, and then be a particular people, particular students, and bring aid to more people. Thank you so much. भारत सरकार ना पाखलकलिबा मियाम के साखत थोरांगी ओइबा स्कीम सिंग मणिपुर की मैतै पांगल ना लेबा मफम सिंगदा मपुंग फाना फंगद्रे हैना ngasi मणिपुर प्रेस क्लब ता पांगथोपा पामुई सिंग उनबदा तोंगान तोंगान बा मुस्लिम ऑर्गेनाइजेशन क्याना फोंदोख्रे पामुई सिंग उनबा दुदा ऑल मणिपुर मुस्लिम डेवलपमेंट्स ऑर्गेनाइजेशन मणिपुर मुस्लिम वुमेन्स कल्चरल्स ऑर्गेनाइजेशन पांगल स्टूडेंट्स ऑर्गेनाइजेशन अमदे मणिपुर मुस्लिम वेलफेयर ऑर्गेनाइजेशन गे म्योय सिंगना सुरगाके ऑर्गेनाइजेशन गे माइकैदगी वांगांग के सिंगना फोंदोनखिबदा MGNREGA इंदिरा आवास योजना PDS यावना तोंगान तोंगान बा पेंशन स्कीम कया मियामदा योहनबगी महुत्ता पंचायत के मेंबर दगी होरगा MLA सिंगना मियामदा मपुंग फाना फंगनबा होनद्रे हौजि लैरिबा सना फथाबसी अतुबु मतमदा होंदोकथ्रबदी भारत सरकारदा अइब थाबग लोइनना RTI गी खुथांगदा मियामगी हक तानब थबक पाइखलगनी हाइबो वाफम सिंग फोंदोनखे
Azaki member dagina ngasi chief minister ki level da leriba elected person singna mapung phana haiba beneficiary oibda matik sara ba right person sing lai da ba pathegi makala leba ba koida phangan ge dawni tangai pan phangan ge dawni masida hana gumna lupchinga lawni ba lawgas no miya ma tawni ba tawgas nu haina lawchau thiega miya ge hak sakun dawda sumag leba tar ga di lup mari asina miya ni mating lawraga akan ba khomjan makhata na saksilakani UKU Community Hall da Torban Khetri Lekai Gram Savagi Mifam Ngarang Pangthokre Tarmatuda Infol East ki video CD Block 2 KS Sawa Torban Khetri Lekai Gram Panchayat ki Pradhan L Sunil na Maruiba Mui Sing oina sarga ki Gram Sawa Famana Panchayat ki Thabak Thorom Sing Pangthokpat Sauna Mating Oigini haina wa ngangkiba singna phongdon ki Manipur Education Service Grade 3 Assistant Inspector of School Lownabgi MPS Sina Tokiba Notification Manipur High Court Nathing Batham Krehana All Manipur Assistant Inspector of School and Deputy Inspector of School in Charge Association Infalge Charolamana Kanglali Nangkalawai Gram Panchayat ki Gram Sabha Mifam Thamna Popi de Pangthokre Tormasida BDO L Kunjo Nangkalawai Jila Parisat M Birsendra Su Sarugaki Line Department ki Maikai dige account ulat tabadigi Gram Panchayat asida Santang Makatana Fangna Bahona bada Apan Bepiri Haina Pradhan P Modhuna Fongdoke Trong Lobby Tera Kongsang bi Gram Panchayat Nasu Gram Sabha Mifam Khutek P Community Hall Pangthokre Tormasida Pradhan L Tombi Jila Parisat Member L Birsendra Masung BDO L Kunjo Su Sarugaki Haukibatang Kunmanga da FCI Journal Office Guwahatina Infal Jiri Lambida Seng Singba Thinkiba si Khudakta Handoka Dabani Haina United Club National Highway Contractorina Dabi Tawri Sagonbal Moirang Hanubada Leba Club Physic Office Tapang Thupa Paugi Miprom Amada President K Mohendrana Infal Jiribam Lambi Asina Miyamgi Puk Thak Libani FCI Journal Asina Lambi Asida Seng Singba Thingba Haiba si Karikaramba Aronba Agenda Lebano Masi Miyamgi Sakhau Thatpagumani Lambi Asida Mahuk Sagum Seng Singba Yanaba Manipur Sarkar Sing Mari Lenaba Minister Amadi Safe Minister na Tumina Lesiliba asi Makoisu Yauna Thong asi Chatharabra Impal Dimapur Lambi asi Manipur Miyam Amadi Gari Thoriba Singi Sapaba Lambi Manate Miyoi Kya Hat Kibagaluna Gari Kya Mangta An Krabani Hayangdagi Hauna Impal Jiri Lambida Sing Singba Yanaba Sarkarna Sindrabadi Khongjang Kya Sangsilagani Haike Manipur government ki mathok tawduna leiriba price fixation committee mathok fazana pangthok halaga lalonba singna posegi mamal lepa thingdrabadi akanba khongjang changsalagini haina protection and preservation committee Manipur ke convener elangbam johnson na phondroli committee asigi consumers affairs committee na sinduna Manipur press club ta pangthokiba Manipur da nongmi sangdraba yadraba polam singi mamal thingba leitana hengalakliba haiba wafamda kananenabagi thoromda wafamasi phondokimani taramasida Transporters and Drivers Council ke Vice President TS Ibohal General Secretary NG Haridas Consumers Affairs ke Bishnupur Amasung Senapati ke District Supply Officer W Devan MU ke Assistant Professor Dr. Singlet Maisnam Human Rights Law Network के Executive Director Mayobam Rakesh Consumers Club के हान के President T Full Sanchu Resource Person होइना सर्गा के Johnson Makatana Lalolbu Singna Port ki Mamal Hengat Ningba Sangda Hengat Pada Government Yengdun Lere Government Port ki Mamal Leptuna Miamgi Awaba Koalu Haiki High Diversity Koi Sarka ki Maikundigi positive response Latragadi EPCM na Koi Marile Neva Unamaka Koi Tana Rakata Manipuda Mui Karana Manipur Pukli Si Pairaga Mamal Wakana Ete Yunimari Yunba Ninda Topa Ubakirum Malay Basi Koi Matam Chupugi Tinanaba Akaknaba Koi Torangama Lakonaba Koi Sem National Food Security Mission Rice ki Makada District Agriculture Officer Tawal Sinduna Lelong Kendri Manung Senba Leprapam Maya Lekaida Coughing System Based Training Program Ma Pangtokre Women Farmers Club Leprapam Maya Lekaina Kusam Nadro Pangtokeba Training Program Aduda District Agriculture Officer T.S. Gyanesor Deputy Project Director K. Sanatomba Plant Health Clinic In Charge K.A.'s Nimaisan Susargaki RKVY Makada District Fishery Office Tawal na Sinduna Intensive Pisciculture ki matangda numit mga nisuna pangthorokiba ngan missing training District Fishery Office Training Holder Lotion Pre Training Aduda Saruya kiba ngan missing na certificate sing yantoke Amuko Amadi Masiga Setmin Riba Bishnupur District Committee United Club Organization Bishnupur District Ukanko Kumbi Area Amadi Kumbi Municipal Council ga Kusamnaduna Kumbi PSC Complex ta Uchar Singh Thakre Tharmasida Amuko ki Vice President W Ganendro
UCOVID की President L. Ranjit Kumbi Municipal Council की Chairperson N. Bineswar Su Saruyaki. Handak Mahabali Umangda Lai Kurumna bagi damakta satharik lubat ho ngasi yaning de Mahabali Umangda yuma madi laisang saba uwa yantatpa yabang amloi haina Mahabali Seva Samiti amadi Seva yatna fangdurli Mahabali da pangthok kiba paugi mifam amada Ganesur Sarmana kanagumana Lai Kurumna batoriba si mongba hanba hidenda oina kurumbiu Mahabali Umang convenience haiki bagi daka su leite aduna koi mabli da koi na seba tawjari se koi lai su seba tawjaba umang ju koi ngak tana se na tawjari bili aduna koi mongban bagi hidian da oina korambiu Manipur State Vector-borne Disease Control Society na sinduna anti-dengue month lisingani taramari ngasi wangkede leba Manipur Voluntary Health Association gi conference hall da pangthokre taramada Regional Office Health and Family Welfare gi Regional Director Dr. L.A. Singha MBSA के President KS Aso Amadi State Malaria Officer Dr. G. Zangkhokam Kokina Singh bana athob mithunglen Singh oina sarga ke Dr. L.A. Singhana dengue haibelaina si Aedes kawakang makhal amana sandropani matamamada laina si yamna luna launaram drabasu hojikti section da yadraba film da leire Manipur gi oina More town se dengue laina gi hawrokpam oiri dengue laina gi oiba hojik fawa hidak leitre miyamna tawgadabadi kang makhal asigi masa pokpa yaba mafam sing lender mo hona batai mioi sama dengue na nabada ohum di siri Aedes haiba kang makhal asi ayu anganba amadi nungthilda sikanba kang makhal amani haina phongdoke Manipuri Muslim Singh Sadanepu Larik Tamdri Larik Tamning Dabagi Wakalasi Tadolasi Haina MOBC ki Parliamentary Secretary Amin Shah na phongdokre Infali Kuki in the Pangtukiba All Manipur Muslim Girls Student Union gi Tarelak Suba Mapok Kuman Toromda phongdokemani Taramasida Manipur State Minority Committee ki Chairperson A Halim Chaudhary Additional SP Kangpok P Zakir Ahmad Union ki President Ruksa Chaudhary Manipuri Minorities and OBC Economic Development Society ki Project Director MS Khansu Sargaki Taronga Mari Lenana Boys of the Boys Les Haiba Akanaba Sefong Amasu release Toga Lunana Muslim ki Mahiri Nupi Marida Manapi Puning Tawaki Halim Chaudhurina Manipur ki Muslim Nupi Singh Mai Masingilamda Mai Onsilasi Amadi Taksika Singak Natabak Taurasi Haiki Parliamentary Secretary Amin Shah Namakataraduna Mahiroi Oidingaida Taksika Si Laina Tabak Tobatai Mahiroi Singh na Mahiroi gi Oiba Tabak Thorom Kaktada Saruk Yagadabani Haiki अखोइदी पैसा पाजेदे लाइरबनी अखोइ इस्लामिक त पेमेंट मसुई बांग्ला तंबसी मसी यादे अखोइदा मसी धर्म त अकाइबल आई इंग्लिश त मुक्ता दि खोंग इंग्लिश खोंग सेलप दाबनी टुपी हाबा रोय ड्रेस इंग्लिश की ड्रेस लाप दाबनी टाई पुलप दाबनी खुंगुप तोंग दाबनी चाबा थप फुलमसी डिफरेंस लाप तारदारदि अखोइ इस्लामिक का अखोइ गदि खेनब लैबनी ना दु पतु डिफरेंस लाकनी आइदना अदुगी वखलोन द लैबसु यावरिबनी Treasury Office Infal da Senior Accountant Assistant OIB Asam Sasibalana Masagi Anab Amadigi Ngasi Lekidabada Office Asigi Officer Amasung Staff Singna Awaba Fondokre Manipur Sarkar na Lamdamasida Liningi Nungsinadanaba Toale Haina Umang Lai Kanba Apun Baluf Ukal na Tadro Pasirolamana Kangalali Umang Lai Sing Govindaji Temple Board ki Makada Tamnaba Sarkar na Honoribasi September Gitang Tara Paugi Manungda Handok Piu Makata na Handok Trabadi September Tang Tara Matudigi Umang Lai Kanba Amadi Aikogi Saktam Kanbana Kongjang Sangsinaba Miyam na Taurang Tobiu Hari Hoji Paugi Martana Tenba Break Amumukaluminasi Adong karigumba awabasing asi mayok na patoklaba maroy marang yam na yaw bachinjak chaba mapanda toy na chaba liver akai balaklaba natraga liver gi mapangdal sontharak patarbasu karisu waningai leitre lipsap syrup sizinabiyo adongi awaba pnamak koknabagi pambaini diabetic na narwa anawasnasu sizinaba yaba lipsap capsule su phangbigani lipsap syrup amadi lipsap capsule naraga laying bubudi nadringaida cheksil hobane henna phai Nasi pinaba pengonda ilmu kau.
Dependability in style. Lemon Mobiles. Break matungda amukasona taram noksari. Amada Bharatiya Yuva Morcha amasung Kaksing Initiative for National Development Trust na sinduna mayagtaba sinjaktagi ngakthoknaba miyambu baf tahanba motorcycle gi rally ama Kaksing Kendri manung de sakre tungda pangthopa thormamada trust ki managing trustee Mayanglambam Rameshwarna nisana sabu mangan gumsi national amadi international gi asset oina bohona si haike prosecution ki director NGTS Kumarna club amadi mera paibi singna drug faba matamda karamna police ta sinagani haibigi matangda resource person oina wangangke Manipur Pradesh Trinamool Congress ki active member P Permananda NPTYC vice president H Dingo General Secretary TS Bisornath and Pramo amasung as Manawbida so-called notice thaduna numit taret ni manungda pakumpir trabdi party degi tamtholagani haina All India Trinamool Congress ke unit ama oriba Manipur Pradesh Trinamool Congress ke General Secretary Administration KS Tikena Fondokre Press Club ta pangthopa paugi mipam amada mahakna makha taraduna MLA Dr. I Ibohalbibu legislative leader ni haina lauthokibadu mahak masana ayaba pibra natraga pidabra haibadu sengdoroktrabadi mahaki mathakta disqualified tonanaba speaker se tharagani hairi Tau Benel ani yoba tata diayama maine tumna sakre thodo singa si numidang wairam singa makha liwalami de thokibani mai sakpa aduna mioi marisu sokpadagi hospital da laikana kre Manipur Fire Service na khudakta laktuna hena amangata tholong gadabadagi kanbaga maure Sky Eye Care Foundation na NPCB ga khusam naduna July 23 gi satarkiba thamagi free eye amasung cataract operation Sky Hospital Porompata lusin kre Sky Group of Hospital gi chairman M Shyamkumarna asigumba free eye camps amasung operation asi atopa district sing dasu miyam gi thabak toriba organization singa khusamna duna pangthokani hairi Oriental Leveler Association Ola Kongbana Imphal District ki Joint Director Veterinary Officer Ward number 18 gi member W Tomba amasung Ward number 20 gi member Huidrom Noren ga khusum naduna club ki sanglal da nomgoiba rabies vaccination program pangthokre club asina anil suba oina pangtholiba thormasida lekai gi hui samak kunrom hidak kapthoke Ukhrul headquarter da Santi oina sangsilwa khongjang da CRPC gi dhara samani phumari gi khudong saba loduna security force na miweni nomane kaptuna hatkiba kayamana asopan nangan kiba toldo NPF Manipur state na kanayaning dawa fondroli Chief Minister Okram ibobigi Congress government asi law and order ngak pangamdre khudakta president rule thamnana badabi tori oibubigi sasan asi state asida makha sathrabadi mara lejidraba nagamyam gi punsi tambangamdre India government na khudakta khud tingzin biduna government asigi makutagi nagamyang gi punsi kanbiu ayat apan laitaba mafamda tangdu laitana hanjilaknabagi mingda security force kaya thamjinduna nagamyambu physical amasung mentally harassment tori NPF ki lusingba sing worker legislator amasung naga miyamna mikupna hum singna tholkadaba thodok sing mayoknanaba sem saduna leigadabani hari hojik ngasigi sanawi pau lobise Hojik sanawi pau lobisi Sarmi ena taramdoi suba Governors Trophy Juniors Tennis Championship ki sahi taranithoi makhagi nupi ki singles ki title lokre Manipur Tennis Association sinduna tennis sanaroi nupa masa nupi masa yangkai mapalna saru yaduna Lampel Park ki officer club tennis complex da sathariba sahi taranithoi taramari makhagi taramdoi suba Governors Trophy Juniors Tennis Championship ki ngasi sanakiba sahi tara makhagi nupi masa ki singles final da Sarmi ena Agubu said ani sumno da maiki piduna winner oikibani sahi taranithoi makhagi nupi masagi singles final dasu Sarmina Katan Jinlu Golmaibu said ani sumno da maiki piki sahi tara makhagi nupa masagi singles final da Mahesh amadi Bhusan ga thengnaragani ngasi sanakiba ahanba semi final da Mahesh na Swamjit po said ani sumno da maiki piki ani suba semi final ge sanakiba da Bhusan na Paras po said ani sumno da maiki piduna final sankibani sahi tara mari makhagi nupa masagi final da losing amadi Musa ga thengnaragani ahanba semi final match ke sanakibada losing na direct po set ani sonoda amadi ani suba semi final da Musa na Rezipo set ani sonoda maiki piduna final sankibani sahi taranithoi makhagi nupa masagi ahanba semi final da Rahul Pamaina Benronbo said ani amada maiki piduna final sankre sathariba championship asi hayang loisilagani loisinbagi thoromda Manipur Sarkar ge additional chief secretary o Navkesorna athoiba atiti oigni
Imphal East District Football Association Sinduna Kumalampa Artificial Turf da Team Nepal na Sarugano Satriba Moirang Team Ibobi Memorial First Division Football League King asi Sanakiba Ahanba Ground da Dog Yaripok na SSC Sektabu goal Amasunuda Maitiba PK Dog Yaripoki Mai Papugi goal Adu KS Nawamite na Sankibani Tournament Asigani Suba Ground ki Sanakibada Rao Layambam Lekai na SSC Poromparpo goal Ohumsunoda Maitiba PK Rao Layambam Lekai goal sing Adu Philemons Pamay O Bungtoy Amadi Sanjoy Sankilna Sankibani Imphal East District Football Association Sinduna Komangi SWC Ground Tim Tarana Sarugano Satriba Ngangkam Boy Memorials Second Division Football League ngasi ahanba ground gi sanakibada Star Club Moirang Kampuna UDO Hangangbo goal ani amada maitiba PK Star Club Moirang Kampugi goal ani du L Johnson amadi M Roger na sanke UDO Hangangi amatangariba goal adu Dixon na sankibani Saturday tournament asigi aniswa ground gi sanakibada BSU Kairauna BPYC Basikombo goal Marisun maitiba PK BSC Kairaugi goal sing adu Ali amadi Sadamna goal anini sanki hayang ahanba ground da PRYA Pangai amadi MSGAU Golapatiga Sanargani aniswa ground da LSIC Lamlai amadi SWC Komanga Sanargani Manipur Web Lifting Association Sinduna Kumalampaki Sai Saks Indoor Hall the Satriba Taratret Suba Sub Junior Taranipal Suba Junior Amadi Taramapal Suba Senior State Web Lifting Championship Kingasi Pangtu Kiba Tongan Ba Wet Category Singda Kezi Hompuni Toy Makagi Youth Boys da Sai Ulogi Y Lakan Maitei Ideal Club ki L Dinesh amadi YPAC ki Y Surchendrana ahanba ani suwa amadi ohum suba takre KG Hopumapal Makagi Youth Boys ki pangthokibada Sai Imphal ki L Sundarjit A Arjun amadi NSA ki L Rosan ahanba ani suba amadi ohum suba takre KG Hombudar Taret Makagi Youth Boys ki pangthokibada Trupu Nambol ki KS Jojo Sai Ulogi G Chitranjan Sharma PRSCG RK Devdatana Ahanba Ani Suba Madi Home Suba Takre KG Marfu Manga Makagi Youth Boys ki Pangthokibada ACWA M Roman Star Sai Ulogi as Swami Kumar na Ahanba Ani Suba Takre KG Marfudra Mari Makagi Youth Boys ki Pangthokibada ACWA A Thongambana Ahanba Takre Amadi KG Marfudra Mari Mathaki Youth Boys ki Pangthokibada Sai Ulogi M Johnson Amadi ELBBTC gi AK Korongan Bana Ahanba Ani Suba Takre Sathariba Tournament Hayang Loisilagani Loisangi Thoramda 1st Battalion Manipur Rifles ki Commandant TS Radhesyam Sai NERC Imphal ki Director in Charge Dr. Subhas Basumatri Amadi MOAG Vice President Dr. G.A. Ipopisek Sarmana Tormobu Singh Waikani Wangmataba Youth Club Tawal na Sinduna Wangmataba LP School ki Playground Tim Taratare na Suryaduna First District Level 6 site Under 14 Football Tournament ki ngasi sanakibada WYC Team A Wangmataba Amadi AFC Atok from Goal Amom Senaduna Draw Satkre Hayang MPC Moirangpali Amadi IS Ahanba Ground Sanargani Anisuba Ground WYC Team B Amadi SECDO ga Sanargani Ohumsuba Ground YVA Amadi ELYS Ega Sanargani Manisuba Ground GFA Amadi AFC ga Sanargani District Sports Association Bisnupur Sinduna Bisnupur Mini Stadium the Satriba Fast Huidrom Pisak Memorial First Division Football League ngasi sanakibada LFC Ngaikong Kunona CYC Sinikonbu Goal Ohum Sunoda Maitu Bikre Mapal Suba and Balananda Memorial Second Division Gi Football League ngasi sanakiba ahanba ground YAC Bisnupur Amadi IPSA Naso Goal Amum Senaduna Draw Satkre Aniswa Ground Gi sanakibada Seva Naran Senana SNFC Parengbu Goal Ama Sunoda Maitu PK Imphal West Football Association Sinduna Matang Thagi Tang Anidagi Taramanga Suba as Vidya Dressinga Memorial Super Divisions Football Tournament Tim Taruna Suryaduna Imphal Gi Mapal Kangzi Bungda Pangtolagni Hari
Awawati College na Sinduna Manipur University Inter College Chess Tournament ki winner DM College of Arts na oikre. Runners up na Biramangan College na takre ahum suba position Liberal College na oikre. Thas ki tang kunmapanda DSA Surasampurna Sinduna pangthokpa First Division Football League Tournament ki match conduct tokiba referee Khufiyang Lungbu UK BG Babok Singna kahen bomo ongda phu seiba tokibabu Football Referee Welfare Committee Manipurna nungaitaba phongdorli Sinagi Macauda Thasi tang kuntaruktagi satarkiba Nefunipal Suba Essence Body Building Championship da India team da saruk yariba Manipur dagi bodybuilder Sanorai Arambam Bobina silver medal lokre Loisalakpada ngasigi maruba boxing amuka napiziri Ukrulda Kongjang Sangsinba Singh Police na Laksinaba Honabada Miriani Sire Kongjang Sangsilaba Singh Haziluba Police Personnel Manga Nomayama Sumaru Lohuraga Puraga Tadrokli Awang Nopol Amdamda Ahan Boy na Manipurda Crime and Criminal Tracking Network and System Chief Minister Okram Ibobina Hangdokre Amadi Sarmi Enna Taramdoi Suba Governor's Trophy Tennis Championship da Sai Taramadi Tarani Thoiki Singles ki winner oikre Nasigiri as the episode of Matang Slozere in Tabu Simbu Arubina Kurumere.